Tony Suriki na lairiba hospital adumaktada admit tawduna layram. Mamanabi singshu Tony na gyan mang na tumliba room duda laktuna punna lairari. Ricky suyawi mayam maraktuda. Jenita na hangli. Doctor na bukay hairigi hausiya. Hen manakumi. Kashu tawdri hayi. Mahak tumbe hek hagulakpaga ay kway gawari sanaba yarani hay. Ado nang yay kumaga unarakpado kay hairaki mana. Jenita na kumli ngasay ay kuma na mangunda pirakpat sena singdo mayam do da piri hairaga. Phone number ka address ka di pire mana. Ado ka giyamado sana bagi role singdo amok na una pasina pao hayi. Mayam do magi sena singa do da iram liba singdo pane. Mitko kara tumin alay na raba matungda hen manapat hairaklam. Sida iram liba address sida ay sa tabayadi. Mayam do loy na mag hen badi yenglaklam. Sana na pakat na hairak-lami. Kaino nga bro nang ay ni hektas sa alanikan bro. Hen managkumi. Ay tumta sa toy na di. Zinitara jak sala amagaloy na nasatoy. Sana na ado ay suyaroy. Hen ba sauning lap sana di yang-lami. Ado di ay koy kayo siya hay bano. Taway singdo na ay koy hat kiba ngayra si hayri bro. Mafam dudat sa tuna gari kamay na tawuno hay ba do. Yang luban na tana ay koy gari upay lairige. Nang Jackson ga punaleho. Aduga ay na Jenita ga mafam do chatlag. Mayam do tumin layni. Mayaki matungda Jenita na makha tarak lami. Hen mana hayri si sumi. Mafam do chatlo ba natana ay koy gilampi layti. Haug si Ricky ga Tony ga daw. Taway miril singdo na awa na tahan wa horak libasya. Ay koy da susoy da na tahalakani. Sidagi hena sati ba mongda. Siraga si isang lagachang asing bado kang nabukot na si. Jackson su makok nomi aduga sana alom da onchili. Moy na hayri ba siya sumi sana. Adum na mayam na hayrak padudagi sana su yaning da yatuklan. Hen mana hayrak lami. Pare adudi sana ga Jackson ga sidalayram. Tony ki mama baba lagti pawa. Aduga ay ga Jenita ga na mafam duda seto ni yenglukigi. Asum na yan naraduna sana ga Jackson na layhuri mafamaduda. Ado ga Jenita ga hen baga na chatkri. Ngasay ay kuma na pirak pa address duda. Tony ki consult doctor aduga Jackson ga doctor dugi Kevin da unarami makoy ani. Doctor do na hayrak lami. Ayamadi ay gitim na su muna examine tawra matungda. Tony ki kaya si police ki kut yaw da ba yaroy dawri. Jackson na hangi. Kay gumba police na mating pang mangamdrabadi kamdaw ba? Doctor do na hayrak lang. Police na natrabadi ato pa na mating pangbangamloy. Maram di patient siya. Kanago mamiyo ay mana assault tawani. Iyam na tina susuay. Laybag-laybagi hingaw bani. Jackson sora murak siyang hontoy. Maboy assault tawrak iba miyo ay do na manguna kari-kari tawram nino. Doctor do na kumi. Miyo ay do na kari gumba machil tawba posyak amakagsisin na do na magi masari itik tawan. Asok pa sige dakpanggi matong inadi. Langgol na traga na tanggol gumba oirang bataba mali. Aduga kwaidig ingak iba na. Miyo edo kara makut masahay ba miyo di oigani. Patient sibu yam na tina di sugalam. Ado po siba yaba mawongda sugan ba di nati. Ay nakan ba da miyo edo na patient sibu sugalaga nungay siya bagong tao sumali. Jackson kumdi tumin fami. Doktor do na makhatarak lami. Ay na police na report ama di pikrabani. Moy sungi hak layra ba di lakpa yari. Jackson na. Thank you, doctor. Ay thokpa yara drado. Doctor do na. Yara ni thokpiro. Asum na hausin kiba na. Numidang wairam mamli taruk pa suhayda. Hen baga zinitaga do. Yay koma na pirak pa address to the yawar. Yung madu icham-cham ba yung nati. Yam na sawa yung mamakakni. Hen ba na gari do kaam laga makoy ani gari dagi kumtaragli. Jenita na hayrak lami. Ay di yam na malaba yung natraga na kangpok siyang gumba ama oiram daw gamalaga. Hen ba na hayrak lami. Iyari. Nang napay ba beto piro. Aduga get sige sofa kairaga na. Manong dasang laga damani. Asi hay do na. Hen ba na Jenita gi makutagi beto lawi. Aduga geto gi lok to beto na sapo ka na hanjen kantali. Kona thangda lok to laymay da tarakli. Madugi matong get to hang laga makoy ani pun na manong da changak lang.
ꯌꯨꯝꯗꯨꯒꯤ ꯃꯦꯟ ꯗꯣꯔꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ. ꯃꯅꯨꯡꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯎꯏ. ꯃꯤ ꯑꯃꯠꯇ ꯂꯩꯕ ꯃꯥꯟꯗꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯟ ꯗꯣꯔ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯂꯣꯛꯇꯨ ꯍꯥꯟꯅꯒꯨꯝꯅ ꯖꯦꯅꯤꯇꯥꯒꯤ ꯕꯦꯠꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯗꯨꯅ ꯐꯛꯀꯥꯏꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯊꯣꯡꯒꯤ ꯂꯣꯛ ꯑꯗꯨ ꯏꯊꯥ ꯊꯥꯖꯗ ꯌꯥꯝꯅ ꯀꯜꯂꯝꯃꯤ. ꯕꯦꯠꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯜꯂꯕꯁꯨ ꯐꯛꯀꯥꯏꯕ ꯉꯝꯂꯝꯗꯦ. ꯇꯟꯖꯥꯁꯤꯗꯅꯤ ꯏꯊꯥ ꯊꯥꯖꯗ ꯊꯣꯡꯒꯤ ꯄꯣꯅꯥ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯩ. ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯊꯣꯡꯗꯣ ꯃꯅꯨꯡꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯣꯏꯅ ꯍꯥꯡꯗꯣꯛꯆꯔꯛꯂꯤ. ꯖꯦꯅꯤꯇꯥꯅ ꯇꯞꯅ ꯍꯪꯂꯤ. ꯌꯨꯝꯁꯤꯒꯤ ꯃꯄꯨꯁꯦ ꯃꯅꯨꯡꯗ ꯂꯩꯔꯝꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯦꯟꯕ ꯈꯨꯝꯗꯤ ꯇꯞꯂꯤ ꯇꯞꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ. ꯍꯦꯟꯕꯅ ꯀꯧꯏ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ. ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯑꯃꯇ ꯂꯩꯇꯕ꯭ꯔꯣ? ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯃꯇ ꯇꯥꯗꯦ. ꯀꯅꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗꯨꯗ ꯍꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯖꯦꯅꯤꯇꯥ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ. ꯀꯅꯥꯝ ꯂꯩꯇꯕ ꯃꯥꯜꯂꯤꯅꯦ. ꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕꯗꯣ ꯌꯨꯝꯗꯨꯒꯤ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯕ ꯍꯧꯏ. ꯖꯦꯅꯤꯇꯥꯗꯤ ꯀꯤꯃꯟꯕꯅ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯖꯦꯅꯤꯇꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯕ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯐꯪꯗꯧꯔꯤꯒꯦ? ꯅꯪꯅ ꯁꯤꯒꯤ ꯐ꯭ꯂꯣꯔꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯊꯤꯔꯛꯑꯣ. ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯅꯤ ꯈꯟꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯄꯨꯔꯛꯑꯣ. ꯑꯗꯨꯒ ꯑꯩꯅ ꯃꯊꯛꯇ ꯀꯥꯔꯒꯦ. ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛꯇ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯁꯤ. ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯖꯦꯅꯤꯇꯥ ꯃꯀꯣꯛ ꯅꯣꯝꯃꯤ. ꯃꯗꯨꯗꯒꯤ ꯍꯦꯟꯕꯁꯨ ꯁ꯭ꯇꯤꯌꯔꯀꯦꯁ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯀꯥꯗꯨꯅ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯌꯧꯈ꯭ꯔꯤ. ꯍꯦꯟꯕꯒꯤ ꯇꯨꯡꯒꯤ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯂꯒ ꯖꯦꯅꯤꯇꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯥꯅ ꯊꯤꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯪꯖꯗ꯭ꯔꯤ. ꯃꯈꯣꯏꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯈꯟꯕ ꯄꯣꯠꯁꯛ ꯑꯗꯨꯅꯤ ꯃꯥꯅ ꯂꯧꯔꯛꯀꯗꯧꯔꯤꯕꯁꯤ. ꯑꯁꯨꯝꯅ ꯖꯦꯅꯤꯇꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ. ꯈꯨꯠꯁꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯁꯥꯒꯤ ꯇꯥꯡ ꯇꯦꯛꯄ ꯃꯈꯣꯜꯒꯨꯝꯅꯁꯨ ꯇꯧꯏ. ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯥꯏꯈꯣꯝꯕ ꯍꯣꯏꯗ ꯆꯠꯄꯗ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯃꯈꯣꯡ ꯁꯦꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯊꯦꯡꯅꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯄꯗ ꯊꯣꯛꯄ ꯁꯔꯨ ꯇꯦꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯇꯥꯔꯛꯂꯤꯕꯁꯤ. ꯖꯦꯅꯤꯇꯥ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯀꯦꯟꯗꯜ ꯁ꯭ꯇꯦꯜ ꯑꯃꯈꯛꯇꯤ ꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯩꯔꯝꯃꯤ. ꯁ꯭ꯇꯦꯟꯗꯨꯕꯨ ꯆꯥꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯀꯦꯟꯗꯜ ꯑꯃꯈꯛꯁꯨ ꯌꯥꯎꯔꯝꯂꯤ. ꯖꯦꯅꯤꯇꯥ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯕ ꯃꯩꯈꯦꯠꯇꯨꯅ ꯀꯦꯟꯗꯜ ꯑꯗꯨ ꯁꯨꯈꯠꯂꯤ. ꯀꯦꯟꯗꯜ ꯁ꯭ꯇꯦꯟꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯄ ꯍꯧꯏ. ꯏꯀꯥꯟ ꯀꯥꯟꯅꯗ ꯍꯟꯗꯛꯇꯤ ꯀꯤꯆꯟ ꯂꯣꯝꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯃꯥꯏꯗ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯖꯦꯅꯤꯇꯥꯅ ꯇꯥꯔꯤ. ꯖꯦꯅꯤꯇꯥ ꯀꯦꯟꯗꯜ ꯁ꯭ꯇꯦꯟ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯀꯧꯏ, ꯍꯦꯟꯕ! ꯑꯗꯨꯕꯨ ꯍꯦꯟꯕꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ. ꯃꯗꯨꯗꯒꯤꯗꯤ ꯃꯁꯥꯗꯨ ꯀꯤꯖꯕꯒꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯀꯤꯆꯟ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯤꯆꯟ ꯑꯗꯨ ꯌꯧꯔꯤ. ꯃꯥꯅ ꯀꯤꯆꯟꯗ ꯃꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯄꯣꯠ ꯆꯩ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯃꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ. ꯍꯟꯗꯛꯇꯤ ꯃꯈꯣꯟꯗꯣ ꯀꯤꯆꯟꯒꯤ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯊꯣꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯄꯅꯤ. ꯖꯦꯅꯤꯇꯥ ꯇꯞꯂꯤ ꯇꯞꯂꯤ ꯇꯧꯅ ꯊꯣꯡꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯇꯞꯅ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯇꯤꯌꯔꯀꯦꯁ ꯑꯃ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯊꯛ ꯀꯥꯈꯠꯄ ꯁ꯭ꯇꯤꯌꯔꯀꯦꯁ ꯅꯠꯇꯦ. ꯌꯨꯝꯁꯤꯒꯤ ꯕꯦꯁꯃꯦꯟ ꯌꯧꯕ ꯃꯈꯥꯗ ꯀꯨꯝꯕ ꯁ꯭ꯇꯤꯌꯔꯀꯦꯁꯅꯤ. ꯖꯦꯅꯤꯇꯥꯅ ꯂꯥꯎꯔꯤ, ꯍꯦꯟꯕ! ꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯦ! ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯐꯥꯔꯁ ꯐ꯭ꯂꯣꯔꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯦꯜꯂꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ. ꯖꯦꯅꯤꯇꯥ ꯑꯃꯨꯛꯁꯨ ꯀꯧꯏ, ꯍꯦꯟꯕ! ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯑꯣ! ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯖꯦꯅꯤꯇꯥ ꯔꯨꯝꯗꯨꯒꯤ ꯋꯥꯜꯗꯨꯗ ꯑꯁꯨꯝ ꯃꯈꯨꯠꯅ ꯃꯥꯔꯤ. ꯁ꯭ꯋꯤꯠꯆꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ. ꯍꯦꯟꯕꯅꯁꯨ ꯈꯨꯝꯃꯤ, ꯑꯩ ꯂꯥꯛꯑꯦ. ꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯖꯦꯅꯤꯇꯥꯁꯨ ꯃꯇꯨꯡ ꯑꯗꯣꯝꯗ
ꯑꯁꯨꯝꯅ ꯍꯦꯟꯕꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯖꯦꯅꯤꯇꯥꯒꯤ ꯃꯈꯣꯡꯗꯨ ꯈꯨꯠꯁꯥ ꯈꯔꯅ ꯄꯥꯏꯗꯨꯅ ꯕꯦꯁꯃꯦꯟꯗꯨꯒꯤ ꯃꯈꯥꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯈꯤ꯫ ꯖꯦꯅꯤꯇꯥ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯏꯃꯥ ꯍꯥꯏꯗꯨꯅ꯫ ꯍꯦꯟꯕꯁꯨ ꯂꯥꯎꯏ ꯖꯦꯅꯤꯇꯥ! ꯍꯦꯟꯕꯅ ꯖꯦꯅꯤꯇꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯝꯕ ꯐꯪꯗ꯭ꯔꯤꯉꯩ ꯖꯦꯅꯤꯇꯥꯗꯤ ꯑꯗꯨꯃꯛ ꯃꯈꯥꯗ ꯆꯤꯡꯊꯈ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯃꯛꯇꯗ ꯁ꯭ꯇꯦꯌꯔꯀꯦꯁꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯥꯐꯨ ꯀꯟꯅ ꯀꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯖꯈꯤꯔꯝꯃꯤ꯫ ꯖꯦꯅꯤꯇꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯑꯗꯨꯃꯛ ꯁꯣꯟꯊꯥꯡꯅꯅ ꯇꯥꯍꯧꯔꯤ꯫ ꯍꯦꯟꯕꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯖꯦꯅꯤꯇꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯍꯦꯟꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯧꯅ ꯂꯤꯚꯤꯡ ꯔꯨꯝ ꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯕꯦꯠꯇꯣ ꯄꯥꯏꯗꯨꯅ ꯀꯤꯆꯟ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯜꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯔꯤ꯫ ꯍꯦꯟꯕꯗꯨ ꯀꯤꯆꯟꯗꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯕꯦꯁꯃꯦꯟꯒꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯀꯤꯕꯗꯤ ꯀꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯗꯒꯤ ꯖꯦꯅꯤꯇꯥꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯃꯍꯥꯛꯅ꯫ ꯍꯦꯟꯕꯅ ꯀꯧꯅ ꯀꯧꯅ ꯂꯥꯎꯔꯤ ꯖꯦꯅꯤꯇꯥ! ꯖꯦꯅꯤꯇꯥ! ꯑꯁꯨꯝꯅ ꯀꯧꯅ ꯀꯧꯅ ꯕꯦꯁꯃꯦꯟꯗꯨꯗ ꯆꯪꯁꯤꯟꯕꯁꯨ ꯂꯦꯞꯂꯝꯗꯦ ꯍꯦꯟꯕꯗꯣ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯟꯕꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯌꯣꯠꯀꯤ ꯆꯦꯟ ꯈꯔ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ꯫ ꯃꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯅꯛꯅꯁꯨ ꯇꯥꯔꯤ, ꯑꯗꯨꯕꯨ ꯖꯦꯅꯤꯇꯥꯒꯤ ꯁꯥꯎꯝꯗꯤ ꯐꯪꯗꯦ꯫ ꯍꯦꯟꯕ ꯑꯃꯨꯛꯁꯨ ꯂꯥꯎꯏ ꯖꯦꯅꯤꯇꯥ! ꯑꯩꯅ ꯀꯧꯕ ꯇꯥꯕ꯭ꯔꯣ? ꯅꯪ ꯆꯠꯈ꯭ꯔꯣ, ꯁꯤꯗ ꯂꯥꯛꯀꯅꯣ! ꯑꯁꯨꯝꯅ ꯖꯦꯅꯤꯇꯥꯅ ꯋꯥꯅ ꯍꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯦꯟꯕꯗꯨ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯏ꯫ ꯎꯔꯦ ꯎꯅ ꯁꯥꯕ ꯊꯣꯡ ꯑꯃꯃꯨꯛ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯍꯦꯟꯕ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯎꯔꯦ ꯖꯦꯅꯤꯇꯥꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯗꯨꯅ ꯃꯈꯣꯡꯅ ꯃꯊꯛ ꯊꯪꯂꯒ ꯁꯤꯂꯤꯡꯗꯒꯤ ꯌꯥꯟꯊꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯑꯗꯨꯒ ꯐꯤꯕꯝ ꯇꯥꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯅ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯖꯦꯅꯤꯇꯥꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯧ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯖꯦꯅꯤꯇꯥ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯤꯄꯥꯗꯨ ꯃꯈꯨꯠꯅ ꯊꯥꯡ ꯑꯃ ꯄꯥꯏ꯫ ꯅꯤꯄꯤꯗꯨꯅ ꯖꯦꯅꯤꯇꯥꯒꯤ ꯃꯈꯨꯠꯇꯨꯁꯨ ꯂꯥꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯖꯦꯅꯤꯇꯥꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ! ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ! ꯃꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯅꯤꯄꯥꯗꯨꯅ ꯖꯦꯅꯤꯇꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯊꯥꯡ ꯑꯗꯨꯅ ꯂꯦꯜꯂꯤ꯫ ꯖꯦꯅꯤꯇꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯔꯛꯄ ꯏꯗꯨ ꯅꯤꯄꯤꯗꯨꯅꯁꯨ ꯌꯥꯝꯅ ꯍꯥꯎꯅ ꯊꯛꯂꯤ꯫ ꯖꯦꯅꯤꯇꯥ ꯑꯃꯨꯛꯁꯨ ꯂꯥꯎꯔꯤ ꯆꯠꯈ꯭ꯔꯣ! ꯆꯠꯈ꯭ꯔꯣ! ꯆꯠꯂꯣ! ꯍꯟꯗꯛꯇꯤ ꯅꯤꯄꯥ ꯑꯗꯨ ꯊꯥꯡ ꯑꯗꯨ ꯊꯥꯗꯔꯒ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯁꯤꯡꯖꯪ ꯑꯃ ꯑꯣꯏꯅ ꯄꯥꯏꯈ꯭ꯔꯤ꯫ ꯅꯤꯄꯤꯗꯨꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯖꯦꯅꯤꯇꯥꯒꯤ ꯃꯇꯧꯗꯨꯗ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯟꯕꯁꯨ ꯃꯈꯨꯠꯇ ꯊꯥꯡꯗꯣ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯄꯥꯗꯨꯗ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯖꯦꯅꯤꯇꯥꯕꯨ ꯁꯤꯂꯤꯡꯗ ꯄꯨꯜꯂꯝꯕ ꯌꯣꯠꯀꯤ ꯆꯦꯟ ꯑꯗꯨꯁꯨ ꯃꯥꯡꯈꯤꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯥꯡꯈꯤꯕꯗꯨ ꯎꯔꯒ ꯍꯦꯟꯕ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯀꯩꯅꯣ? ꯖꯦꯅꯤꯇꯥꯅ ꯆꯩꯅꯥ ꯈꯥꯡꯕꯗꯨ ꯎꯔꯒ ꯍꯦꯟꯕꯅ ꯖꯦꯅꯤꯇꯥꯕꯨ ꯆꯤꯡꯈꯠꯇꯨꯅ ꯂꯦꯞꯍꯜꯂꯤ꯫ ꯍꯦꯟꯕꯅ ꯀꯩꯝ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯖꯦꯅꯤꯇꯥꯅ ꯍꯦꯟꯅ ꯈꯨꯝꯂꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ꯫ ꯀꯥꯗꯨ ꯈꯪꯍꯧꯗꯅ ꯏꯃꯝ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯤ꯫ ꯃꯩ ꯐꯖꯅ ꯉꯥꯜꯂꯕꯗꯨꯗꯗꯤ ꯈꯪꯂꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯀꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯨ꯫ ꯍꯦꯟꯕꯅ ꯖꯦꯅꯤꯇꯥ ꯁꯤ ꯐꯣꯟꯁꯤ ꯄꯥꯏꯌꯣ꯫ ꯖꯦꯅꯤꯇꯥꯅ ꯐꯣꯟꯗꯨ ꯂꯧꯏ, ꯑꯗꯨꯒ ꯍꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯂꯥꯏ ꯐꯤꯗꯤꯕꯤ ꯉꯥꯛꯇ ꯊꯝꯂꯤꯕ ꯔꯦꯛꯇꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯍꯦꯟꯕꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯄꯤꯛꯄ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯂꯥꯏ ꯐꯤꯗꯤꯕꯤꯗꯣ ꯍꯦꯟꯕ ꯑꯃꯗꯤ ꯖꯦꯅꯤꯇꯥꯅ ꯍꯥꯟꯅ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯇꯣꯞꯄ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯁꯨ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝꯅ ꯇꯧꯏ꯫ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯤꯄꯤ ꯂꯥꯏ ꯐꯤꯗꯤꯕꯤꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕꯗ ꯖꯣꯅꯤꯒꯤ ꯍꯣꯔꯔ ꯀꯦꯔꯦꯛꯇꯔ ꯑꯣꯏꯕꯤ ꯅꯤꯄꯤꯗꯨ ꯅꯠꯇ꯭ꯔꯣ?
ꯍꯧꯖꯤꯛ ꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯅꯤ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯖꯦꯅꯤꯇꯥꯅ ꯈꯨꯝꯃꯤ, "ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅꯤ꯫ ꯂꯥꯏꯐꯤꯗꯤꯕꯤꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯟꯅꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯏ ꯇꯩꯔꯕ ꯊꯥꯡꯒꯨꯝꯂꯕ ꯁꯤꯡꯖꯪꯒꯨꯝꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯦꯅꯤꯇꯥꯒꯤ ꯍꯦꯟꯕꯒꯗꯨ ꯃꯐꯝ ꯑꯗꯨ ꯃꯁꯤꯡꯕ ꯊꯨꯡꯅ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯄꯣꯠꯁꯛ ꯈꯔ, ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡ ꯍꯥꯞꯄ ꯖꯥꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯕꯗꯤ ꯑꯣꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯖꯦꯅꯤꯇꯥꯅ ꯔꯦꯛ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯦꯅꯤꯇꯥ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯄꯣꯠꯁꯛꯇꯨ ꯇꯞꯅ ꯄꯨꯊꯣꯔꯛꯏ꯫ ꯄꯣꯠꯁꯛ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯇꯨꯗ ꯄꯛꯂꯤꯕ ꯏꯐꯨꯜꯁꯤꯡꯗꯨ ꯀꯟꯊꯣꯛꯂꯒ ꯐꯥꯛꯇꯣꯛꯅ ꯖꯦꯅꯤꯇꯥꯅ ꯍꯥꯏꯔꯤ, ꯑꯩ ꯀꯩꯅꯣꯝ ꯊꯦꯡꯅꯔꯦ ꯍꯦꯟꯕ꯫ ꯍꯦꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯏ ꯖꯦꯅꯤꯇꯥꯒꯤ ꯃꯅꯥꯛꯇ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯨꯗ ꯌꯦꯡꯂꯤ ꯃꯥꯁꯨ꯫ ꯖꯦꯅꯤꯇꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯖꯄꯥꯅꯤꯁꯀꯤ ꯃꯌꯦꯛꯅꯤ ꯁꯤꯗ ꯏꯔꯤꯁꯦ"꯫ ꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯄꯨꯔꯛꯑꯣ, ꯂꯥꯛꯑꯣ, ꯃꯐꯝꯁꯤꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯍꯧꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ, ꯂꯥꯏꯔꯤꯛꯇꯣ ꯄꯥꯏꯗꯨꯅ꯫ ꯁꯣꯝꯗꯁꯨ ꯖꯦꯛꯁꯟꯗꯣ ꯇꯣꯅꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯔꯨꯝꯗꯨꯗ ꯂꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯇꯣꯅꯤ꯫ ꯁꯅꯥꯁꯨ ꯋꯥꯔ ꯃꯥꯜꯂꯤ, ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯖꯦꯛꯁꯟꯅꯁꯨ ꯍꯧꯗꯣꯛꯄꯤꯔꯨꯗ꯭ꯔꯦ꯫ ꯇꯣꯅꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯂꯝꯕꯤ ꯁꯦꯔꯥꯟꯅꯅ ꯒꯥꯔꯤ ꯊꯧꯔꯨꯗꯨꯅ ꯑꯃꯨꯛ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯨꯡ ꯈꯔ ꯊꯦꯡꯂꯒꯅꯤ ꯍꯥꯏꯗꯅ ꯖꯦꯛꯁꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤ꯫ ꯖꯦꯛꯁꯟꯁꯨ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯐꯨꯍꯟꯒꯦ ꯍꯥꯏꯗꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯖꯦꯛꯁꯟ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ "ꯍꯦꯜꯂꯣ", ꯍꯦꯟꯕꯅ ꯍꯥꯏꯔꯤ, "ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯂꯅꯤ꯫ ꯅꯣꯏ ꯀꯩꯝ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯁꯅꯥꯁꯨ ꯂꯩꯕ꯭ꯔꯥ ꯑꯗꯨꯗ?" ꯖꯦꯛꯁꯟꯅ ꯈꯨꯝꯃꯤ, "ꯀꯩꯝ ꯇꯧꯗꯦ꯫ ꯁꯅꯥꯗꯤ ꯋꯥꯔ ꯃꯥꯜꯂꯦ, ꯇꯨꯝꯈ꯭ꯔꯦ"꯫ ꯍꯦꯟꯕꯅ, "ꯑꯣ ꯐꯔꯦ, ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ"꯫ ꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯀꯣꯜ ꯊꯝꯈ꯭ꯔꯦ꯫ ꯖꯦꯛꯁꯟꯁꯨ ꯍꯦꯟꯕꯒ ꯖꯦꯅꯤꯇꯥꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯗꯨꯗ ꯇꯣꯅꯤꯒꯤ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯗꯤꯃꯥꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯀꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤ꯫ ꯔꯤꯀꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯊꯥꯖꯔꯕꯁꯨ ꯄ꯭ꯔꯨꯐ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯗꯤꯃꯥꯒꯤ ꯃꯔꯗꯔ ꯀꯦꯁ ꯑꯁꯤꯒꯤ ꯃꯦꯟ ꯁꯁꯄꯦꯛꯁꯤ ꯔꯤꯀꯤ ꯑꯣꯏꯔꯤ꯫ ꯔꯤꯀꯤꯅ ꯀꯝꯄ꯭ꯌꯨꯇꯔ ꯔꯨꯝꯗ ꯆꯪꯂꯛꯄꯗ ꯗꯤꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯕꯒꯤ ꯚꯤꯗꯤꯑꯣꯗꯨ ꯑꯦꯁꯥꯏ ꯊꯣꯏꯕꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯍꯟꯖꯤꯟ ꯌꯦꯡꯂꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯗꯨꯃꯛ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯤ ꯗꯤꯃꯥꯒꯤ ꯃꯤꯁꯤꯗꯨ ꯎꯔꯒ꯫ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯑꯃꯨꯛ ꯕꯦꯛ ꯍꯜꯂꯤ, ꯑꯗꯨꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯏꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯏ ꯑꯦꯁꯥꯏ ꯊꯣꯏꯕ꯫ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ ꯃꯥꯅ ꯑꯍꯥꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯔꯤꯀꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯈꯔꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯔꯤꯀꯤꯅ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ꯫ ꯉꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯕꯅꯤ ꯑꯩ, ꯑꯗꯨꯕꯨ ꯑꯩ ꯑꯉꯥꯎꯕꯗꯤ ꯑꯣꯏꯅꯤꯡꯗꯦ"꯫ ꯑꯦꯁꯥꯏꯗꯣ ꯃꯇꯣꯝꯇ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ "ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯗꯤ ꯗꯤꯃꯥ ꯑꯣꯏꯗꯣꯏꯅꯤ, ꯑꯗꯨꯒ ꯃꯔꯨꯞ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥ?" ꯑꯦꯁꯥꯏꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯑꯦꯁꯥꯏ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯤꯀꯤꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯗꯕ ꯌꯥꯎꯕ꯭ꯔꯥ? ꯈꯔ ꯊꯨꯅ ꯊꯤꯖꯤꯜꯂꯒꯅꯦ ꯑꯩꯉꯣꯟꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯑꯣ"꯫ ꯑꯦꯁꯥꯏ ꯑꯗꯨꯅꯁꯨ ꯈꯨꯝꯂꯤ, "ꯍꯣꯏ ꯁꯥꯔ, ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯄꯣꯔꯠ ꯄꯤꯖꯔꯛꯂꯒꯦ"꯫ ꯑꯦꯁꯥꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯃꯥꯒ ꯅꯛꯅ ꯂꯣꯏꯅꯕꯅꯦ ꯑꯇꯩ ꯃꯔꯨꯞꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯔꯤꯄꯣꯔꯠ ꯈꯔ ꯂꯧꯔꯛꯑꯣ"꯫ ꯑꯦꯁꯥꯏ ꯑꯗꯨꯅꯁꯨ, "ꯍꯣꯏ ꯁꯥꯔ"꯫ ꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯁ꯭ꯋꯥꯏꯗ ꯍꯦꯟꯕꯒ ꯖꯦꯅꯤꯇꯥꯒꯁꯨ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯍꯦꯟꯕꯅ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯖꯦꯅꯤꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯌꯨꯝ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦ, ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯈꯤ, ꯑꯩꯒꯤ ꯒꯥꯔꯤ ꯁꯣ ꯄꯤꯔꯝꯃꯣ"꯫ ꯍꯦꯟꯕꯁꯨ ꯒꯥꯔꯤ ꯁꯣꯗꯨ ꯖꯦꯅꯤꯇꯥꯗ ꯄꯤꯔꯤ꯫ "ꯀꯨꯏꯔꯛꯀꯅꯨꯀꯣ"꯫ ꯖꯦꯅꯤꯇꯥꯁꯨ, ꯊꯨꯅ ꯂꯥꯛꯀꯦ"꯫
Si haidana ngasai makhoina purakpa lairik adu henbana paihori. Aduga Zenitadi mahak masagi gari do thauduna mayum madomda haitharaklam. Henbadu makutta lairik aduga potsei chana thaknaba kharaga paiduna elevator adomda laklam. Elevator gi button do namduna thong hangdorakpa ngairingai magi ye thangbadomda miyo yama lepsilakpagumna saum phangbaduda henba fat inthori. Ure nipa makak leptuna lairibado. Nipa do hek yengbada yamna naitom taraba kariguma masha khara phangbagi mami tari. Henba mapungda sukhali mana nungsijaba miyoi kharada laibak thiba thodok thoklangmani masi nipasi. Henbana nipa adugi maithong mayek sengni yengnaba hotnai. Adubu nipa adudi tupi achawbama uppana magi maithongdu uba phangamdi. Tanjaduda elevator gi thongdusu hangdorakli. Henba elevator manungda changli. Adubu nipa adudi masi lengdi adumak leplaga laibaduda henbana hang. Elevator manungda sangloidra somse. Pakhom pibagi muhutta nipa da mamai non-thana elevator manungda sangakli. Aduga henbagi matung oina lepki. Henbasu Tony ga Ricky ga na lairiba floor dogi button da namli. Elevator na floor mathang sum kakhalabadu fauba magi tongda lepliba nipa aduna mana sangadaba floor dogi button do sungnam namdabaduda henba masadu khajik laitadaba phauraknami. Nipa do magi matungda leplabasu mana sorhonba machileng man singbagi saum amatta henba na phangdabaduda henba mahangna pairakpa potchai singdo hena china paisel. Chinna sinna 8th floor yauri. Henba panthaba taudi elevator gi thong hangbaga fat thorakli. Adubu nipa adudi haujik phawa machi lengthi. Henba mahaki masada laiba thauna pumba loina khomchinduna matung ondana nipa aduda amuktang yenglami. Nipa adusu mapa chap chana khai mamai non khalakpani. Aduga henbada munne yenglami. Nupa adu henbada nokfet tawraklam. Aduga mahang litliba kotogi manundagi poketagi thangama tapna sadoraklibadu ubada henba mamai laidana khonglai thuna mafamdudagi senthorakli. Mana adumna senthorakpadu ubada mafamduda lairamba miyoi singdo mangonda loinamak ngakna yengnarai. Uchinna sin mahangna sum selakpada Tony gi room number do uri. Henba shahu kana thongdo gamlaungna hangtoi. Mana humang anapi kangna sanglakpadu ubada sanana pakana hangli. Henba kaidorage. Henba sora morak sangna hontoklaga misung taudi haibagomni ingit tawraklam. Aduga Tony lomda yenglaka matamdadi uri. Tony gi mama mapasu mafamaduda lairamlibado. Henba nokmi tawna hayraklami karisu thenadaba tawdaba saduna. Imaga babaga su yauraklamne. As aidi kitang thengdokri. Tony gi mama aduna khomi. Kaisu kaidida ima hoisu yaurakpada ngairiye. Henbana lairik aduga chana thangnaba potchai khara aduga Jackson da piraklam. Jackson ngaksana ni yengloi. Ufun tairaba lairik tuda. Jackson gi ingit khangladuna. Henbana fat hayraklami. Aina haiba lairik tuni. Wariyam phajabani. Nangsu pau. Henbagi wagai khara dugi ngi arthra khangladuna Jackson su lairik tu tumin laukseli makha taraktri. Ngaiha ki matung Jackson phamlamadagi haugali. Ado ai Ricky gi manakta ngihaktang sangluki. Henba nang sidele haudoira. Henba summa koknomi. Laki. Ima baba ikhoi somda imanabam lai. Magi manakta ngihaktang sangluki sidele ibiramuko. Henbadu sanada amuk hairami. Sana nangsu samusila odana Ricky gi manakta. Si haiduna sanagi khudang paiduna henbana singlaga puthorakni. Rumdugi mapal hek thorakpaga sanana henbagi makhuto fat kathali. Kaino noi hainese henbana khomi. Ricky gi manakta sasi aduga wasi khanarasi. Sanana hangli. Zenitadi henbana mayumda pot ama laurugedana satkibani. Sida amuk thuna lakani haibani. Magi garida satkibani.
Nakal amaromdana Jenitado main roadtagi garidu thausilaktuna makhoi lairak tamna laklam. Haujikti yamna ngalliba oibana misu khara takli. Gari yamna thaunadri. Jenita garidu thauna hakam amuksu sali. Asumna gari thaurakpada karamnanu khangaudi lambi yado khangmam silai. Atiyadasu amuwa nongpuba laisiltana thankri. Jenita su atiya mathakta fat yenkhatlaga amuk mamaidu fat non tharakpadu uraklami. Lambi mayai sabuk sapchana nipi amakhak leptuna magi gari khamlaklibadu. Jenita khangpre khangna garidu brake khangpha phai. Aduga fat yenkhalakpa matamdadi nipidu mahaki mangda lairamdri. Mana gari na thomlaba chatla haibagi singnabang ngihak aduda phawraklami. Adubo mahakna laimaidi yengthaba matamdadi kanasu lairamdi. Matawduda masu kiraduna garidu start fat tawi. Adubo start ho haiba sungya yakidri. Tanja sidani magi matung oiraptagi amuksu taraklami. Kutsa natragana khongsa thekpagi krek haiba makoldo. Makolduni Jenitana khwaidagi kiba. Mabu thawdo kayada hanabu honarakiba makolduni. Jenita mamai tapna laiduna magi matungda yengthoraklami. Adubu kanasu lairamdi yang hangi mafamdo. Makoldusu sunglip-lip-amdi henadum hauna taraklami. Magi manak sum naksilapagumna masado thak nipa makai makhut nama na magi poketagi fondo lokthoi aduga lok hangduna henbada call tawi. Call receive tawrakpa ngaiba oina mahaki akoibada mikup naum singna yengli. Hospital dagi kharadi lap thorakli mahakna gari thorak ibado. Magi mayunga yengnabada mafamaduga naknabadi hospital dana oiragani. Aduna hospital da lehauga henbada oina call tawrakpani mahakna. Som nakandagi henbana call receive tawrakli. Henba Jenita na hairi konjel nikna. Ay bukan biyo henba. Henbana hangli pakatna. Kaiduragi hayo. Jenita na ay gari start tawi hadri. Kanano ma ay gari kamai. Ado bumisak to makri. Main road tagi haisin balambi tudani. Henbana hairi. Ay laklagi ngayon mo ko. Kiyam ta pakat kano. Tuna laklagi. Si hairagi henbana call do kakri. Jenita sumasado pakat na gari do among start down na bukot ni. Tanja si magdadani. Magi lom tang badom dagi. Nupi yaman at tablak. Nokpagi makhola matarak bado. Jenita khangpre khangna konjela dom di yeng thoraklami. Magi manak yam na nakna nipi yamakak akiba sakpang dalip to na layrami.